Khutlai Paidaba VDF personnel ahumna Masa Mawu Faba Sarit Sara Heiba drug Lallonba ama Namnaraba Matung drug ka konana phakre Manipur lengaki lamdam asidagi mayai kaba drug maru phangna muthanaba changsilagliba War on Drug 2.0 khongjangi saruk ama oina haukiba April 9 gi nungthil pung 4 ga minute 30 rom taba matamda Khutlai yaudana cycle da patrolling lakpa VDF personnel ahumna motorcycle tongduna lakpa drug Lallonba ama Koitan tanaraba matungda kom amada namsinduna phaba ngamkhre Thauna phana drug Lallonba nupa ama phaba ngamkhraba VDF personnel ahumadu hauji Phogak Sau Ikhai Police Station da posting tariba N Ratan VDF number 290 MD Zavir Ahmad VDF number 0936 amadi Bisnupur Mini Secretariat ke Kentin da posting tariba Nasir Hussain VDF number 0019 ne VDF ahumna Namnaraba Matung faraba drug Lallonba miyoy adude Ngamkhapaw hauke Sahi kunipan apokpa Jangkhum haukip kawe Laifam Churachandpur District ke Chakpi Karong Police Station ki manung chana laiba Tolbung Village dagi nihaire Thauna faraba VDF personnel ahum asiga pausi asiga hakteng nana unaduna thaudok adu ki matang dawari shanaba matamda phongdorokibade April 9 ge pung 4 ga minute nifurom taba matamda VDF personnel ahum maduna cycle amamam tongduna Khutlai yaudana Kwakta Municipal Council ki ward number 8 ke manung chanba Islamabad laikai da cycle na routine patrolling lakhibane maduda makhoina yamna singnaningai oiba mawongda enticer motorcycle tongba nupa ama lakpo ukhe nupa adugi mawongdu ubada khamlaga check tawna bahonabada nanthoktu senkhe maduda nupa adubu phanaba cycle da tanakhe adubu laibak phabadage Islamabad laikai asigi manung channa leiba Phoseng phaidagi Churachandpur taba yaba IVR road ta nupa aduna gari thogduna chatkhe adubu lambi aduda lairamba semba loidriba Culvert ama lairambadage gari adu thauba yadaduna mafam aduda panduna lairamkhe Chairak aduda VDF personnel ahum aduna mafam adu yausilakpada nupa adu mahakna thorokliba motorcycle adu hundoklaga chenaba honakhe maduda VDF personnel ahum aduna thauna fana tanaraga namduna phana bahonabada kom amada tasinminnakhe maduda nupa aduge makhut laithoklaga VDF personnel ahum aduna namduna yamna wana phaba ngamkhe Drug Lallonba aduna mahakpu phabiganu lupa lising yankhai pige haikhe madudagi VDF personnel ahum aduna sauba hengalaktuna nupa adu namduna phakibani haire VDF personnel ahum aduna phongdorokpagi matungina de nupa adu phana bahonabada VDF personnel Ratan ge oi thangba khudangi sarukta nupa aduna mayana chikpadage aduga VDF personnel MG Zabir ge ningjon gi sarukta asokapan nangkhe Yamna wana faraba matungda nupa adugi makhut animag thaurina tungbunnaraga thamkhe matamduda laikai maira paibi sing amadi kwakta Islamabad Youth Development Organization gi thaupuba singsu thoraktuna drug Lallonba nupa adu phabada miyamna mateng pangkhi haire khudakta Phogak Sau Ikhai Police Station da pau pibadage OC na gypsy gari ama Khutlai paiba police singa loinana tharakpadage drug Lallonba nupa adu mafam adudage faraga police station da pukhe drug Lallonba aduna sizinariba motorcycle aduda Purakpa bag ama hangdoktuna yengbada kani kg amaga gram chamri driving license Aadhaar card amadi thang khugri ama phangba ngamkhe karigumba drug Lallonba nupa aduna thang khugri adu sizinabagi khudong chaba phanglamba tarabade VDF personnel ahum adu yamna thina khudong thiba thoklamba yai drug Lallonba nupa adu masa mawu phaba amadi Sarit Sara Heiba miyoy amasu oiramkhi haire Drug ka konana faraba nupa adu mangondagi phangkiba kani yauna polam singa loinana Moirang Police Station na numit adugi numidang wairam da khusinakhrei loinana police station asina ain gi oiba thabak laukhatpa hokhrei haire Manipur da lainga ki thabak lobada corruption tawdana mahigi matungina lauraga nei corruption tawbagi khudam sangdam ga loinana pau piraklabade numit 15 ni gi manungda action laukhatka nei Chief Minister matam kharagi mamangda lamdam sigi mahiroi kayana mahi tambagi kanadrei certificate paidaga Selyam piduna thavak laigani haibagi wakhalon ama lairambadu ngasidi thadokpiro haukibana haukhrabasu haujiktagi hauna Manipurda laingaki oiba thavak lobada corruption tawdana mahigi matungina thavak lawraga nei kanagumba matana thavak changba matamda corruption tawbagi khudam changdamga loinana pau pirakpa tarabade numit 15 gi manungda madugi chapchaba action lokhotkani haina Chief Minister N Birenna Phongdokhrei wafam asi Manipur University Student Union musuna sinduna ngarang dagi hongna tha asigi 15 fauba MU gi campus ta chathagadaba liklam 2022 haina mingthonba
Sports amasung cultural meet hogdokpagi thauramda chief guest ki warol piraduna Chief Minister N Biren na phongdokhibane. Thauram aduda Chief Minister N Biren na phongdokhibade discipline laitaba laikai ama natraga society ama khak chawkhatpa ngamloi masa mawu phaba discipline laiba society ama sembada sports na achoba thodang lawi haina phongdokhe. Ngarangi thauram aduda MU gi Vice Chancellor Professor N Lokendra, MU gi Dean Students Welfare Dr. L Biswanath Sharma, Musugi President Sarang Them, Steven Amade atay masak naibam yoising na maruoiba mitunglen sing oina saruk yaduna pangthokhe. Chief Minister N Biren na makata na phongdokhibade Manipur gi chawkhat thorang amadi atay maruoiba isu kayada MU gi akhanghai kaya tanaduna thabak thoram kaya ngasi phawba paikhatuna lakle. Central University ama oizarabasu Manipur macha kaya gi mahi tampham oidiba University asi Manipur gi oinade awang bathaki mahi masing tambagi yanglen sarure. Masida tamliba mahiroising na ngasi pangthokliba sports meet asida utliba discipline ase atay mafamsing dasu thabak tawbada discipline ngakna chatnaba amade mahi tambada mai onsinduna mai pakpa mi amamam oirakpa matam aduda Manipur asi atay state singdagi makok thongba state ama oiba ngamgadoribani haikhe. Chief Minister na hai University asida awat apa leirakpa khudong chadaba kaya thengnarakpa matamda mahiroising na academic atmosphere kahenduna hesitation changsinbagi mahutta lainga katanabagi matam pirammu. Central University oidabasu state ki maikaidagi tawba yaba thabak kaya lai madu natrabasu center yaunaba state lainga ki khuthangdagi khanghanduna awat apa lairibasing adu matam sana mengkhatnaba hotnaba ngamgane. Masida mahiroising na mateng pangbiyu haikhe CM na aroibada phongdokhibade University asida khudong chadaba ama oina thengnariba Assam Rifles ki hojik laidiba station asisu athuba matamda hongdoknaba sem saba loisilaklei. Ngasidagi tha kharagi manungda soidana hongdoklagani haina thajaba pikhe amaromda Manipurda mamangi laingaki matamda hogdokhiba anti corruption cell hojikti mapung phana mathau tawre matik saba IG amagi makhada hairiba cell ase mapung phana chalaiduna corruption tawramba corruption da chenaba miyoi khudingmak chap chaba action lokhanaba sem saba su loire. Maramaduna kanagumba amatana thabak changba matamda corruption tawbugi khudam changdamga loinana pau pirakpa tarabade numit taraga manganigi manungda madugi chap chaba action lokhalagani hainasu CM na phongdokhe. Pakistan da puthokpa football FIFA World Cup 2022 da sizinaragane. Pakistan da puthokpa football Qatar na yumbu oidun sahi asigi November thadage December tha phawba pangthokadoriba FIFA World Cup 2022 da sizinaragane. Al Rihala Haibade The Journey haina mingthonba matchball ase Sialkota based over company ama oiriba forward sport ki khuthangda Adidas na Pakistan da sabane aroibada tabiriba pumnamakpu thagachare.